ꯃꯌꯥꯝꯗ ꯑꯩꯒꯤ ꯃꯤꯡꯗꯤ ꯍꯥꯏꯖꯔꯔꯣꯏ ꯂꯩꯐꯝꯗꯤ ꯊꯧꯕꯥꯜꯗꯒꯤꯅꯤ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯃꯈꯛꯇ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯩꯅ ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯩꯁꯦ ꯌꯥꯝ ꯂꯥꯡꯕ ꯃꯤ ꯑꯣꯏꯈꯤ ꯍꯔꯥꯎ ꯀꯨꯝꯍꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯑꯗꯨꯝ ꯄꯥꯝꯂꯛꯑꯦ ꯑꯩꯅ 12 ꯂꯣꯏꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯏꯃꯥꯟꯅꯕ ꯈꯔꯒ ꯒꯥꯔꯤ ꯃꯆꯥ ꯑꯃꯒ ꯀꯣꯏꯆꯠ ꯆꯠꯂꯦ ꯌꯨꯝꯗꯒ ꯀꯌꯥ ꯊꯣꯏꯅ ꯂꯩꯇꯦ ꯅꯨꯡꯊꯤꯜꯁꯦ ꯀꯣꯏꯕ ꯂꯥꯡꯕ ꯑꯗꯨꯝ ꯇꯧꯔꯒ ꯂꯩ ꯑꯩꯅ ꯅꯣꯡꯃ ꯀꯛꯆꯤꯡ ꯒꯥꯔꯗꯦꯟꯗ ꯏꯃꯥꯟꯅꯕ ꯃꯈꯩꯒ ꯀꯣꯏꯔꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯊꯣꯡꯒꯥꯟꯗ ꯗꯨꯀꯥꯟ ꯑꯃ ꯐꯝꯂꯤꯕ ꯑꯗꯨꯗ ꯁꯝꯒꯁꯦ ꯐꯖꯅ ꯁꯦꯝꯈꯤꯒꯦ ꯗ꯭ꯔꯦꯁꯀꯁꯦ ꯈꯔ ꯃꯔꯝ ꯆꯥꯅ ꯁꯦꯠꯆꯤꯜꯂꯒ ꯌꯨꯝ ꯆꯪꯒꯦꯅ ꯗꯨꯀꯥꯟꯗꯨꯗ ꯑꯩꯁꯦ ꯒꯥꯔꯤ ꯊꯧꯖꯤꯜꯂꯦ ꯑꯩꯅ ꯗꯨꯀꯥꯟꯁꯤꯗ ꯊꯧꯖꯤꯜꯂꯒ ꯁꯝꯒ ꯗ꯭ꯔꯦꯁꯀ ꯁꯦꯝꯕꯒꯤ ꯃꯔꯝꯁꯦ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯕꯦꯔꯥ ꯈꯔ ꯀꯥꯏ ꯑꯩꯁꯨ ꯃꯥ ꯀꯤꯕꯒꯤ ꯂꯥꯡꯁꯟꯅꯗꯕ ꯇꯞ ꯏꯪꯕ ꯃꯥꯜꯍꯟꯕ ꯈꯛꯇꯅꯦ ꯑꯁꯦꯡꯕꯩꯗꯤ ꯑꯩꯁꯦ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯉꯥꯎꯁꯟꯅꯩꯒ ꯍꯥꯏꯔꯒ ꯍꯔꯥꯎꯖꯕ ꯃꯇꯝ ꯑꯗꯨ ꯑꯣꯏ ꯑꯩꯁꯦ ꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯑꯩꯅ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯆꯠꯂꯨꯔꯤꯕ ꯁꯥꯖꯜ ꯂꯤꯆꯠ ꯅꯦꯆꯔꯗꯣ ꯎꯠꯂꯨꯔꯕꯗꯤ ꯑꯩꯒꯤ ꯒꯥꯔꯤꯁꯦ ꯕꯕꯥꯅ ꯂꯣꯏꯅ ꯌꯣꯟꯊꯣꯛꯈꯤꯅꯤ ꯑꯗꯨꯒꯤ ꯑꯩꯅ ꯕꯦꯔꯥ ꯀꯥꯈ꯭ꯔꯅꯤ ꯈꯟꯕꯗꯒꯤ ꯌꯨꯝꯗ ꯆꯪꯕꯗꯗꯤ ꯈꯔ ꯏꯪꯖ ꯇꯞꯆꯕ ꯂꯥꯡꯖꯗꯕ ꯁꯥꯔꯒ ꯆꯪꯕꯅꯦ ꯑꯩꯅ ꯁꯝꯒꯁꯦ ꯏꯁꯤꯡ ꯇꯧꯔꯒ ꯐꯖꯅ ꯍꯥꯠꯂꯤꯉꯩ ꯇꯥꯟꯖꯥ ꯍꯥꯏꯗꯤ ꯗꯨꯀꯥꯟꯗꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗꯅꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯃꯤꯅ ꯑꯃꯨꯛ ꯎꯈ꯭ꯔꯁꯨ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯅꯣꯛꯁꯜꯂꯛꯀꯅꯤꯅ ꯑꯩꯅ ꯈꯟꯕꯗꯒꯤ ꯗꯨꯀꯥꯟ ꯃꯔꯨꯝ ꯑꯗꯨꯗ ꯇꯧꯕꯅꯤ ꯑꯩꯅ ꯁꯨꯝꯅ ꯂꯣꯠꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯊꯪꯅꯕꯗꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯗꯨꯀꯥꯟꯁꯤꯗ ꯂꯩꯔꯒ ꯄꯣꯠ ꯂꯩꯔꯤꯕ ꯖꯥꯠꯅꯤ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯅꯣꯛꯁꯤꯜꯂꯛꯑꯦ ꯑꯗꯒꯤ ꯑꯩ ꯃꯥ ꯂꯩꯔꯝꯕꯗꯨꯗ ꯂꯩꯊꯣꯛꯑꯒ ꯒꯥꯔꯤꯗꯣ ꯌꯨꯝꯗ ꯊꯧꯖꯤꯟꯒꯦ ꯇꯧꯔꯤꯉꯩ ꯃꯥꯅ ꯑꯩꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯑꯦ ꯑꯩꯉꯣꯟꯗ ꯅꯪ ꯌꯥꯏꯀꯣ ꯍꯥꯏꯔꯒ ꯅꯣꯛꯂꯛꯄꯅꯦ ꯑꯩꯁꯨ ꯌꯥꯕꯅꯦ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯕꯦꯔꯥ ꯈꯔ ꯀꯥꯏꯅꯦꯍꯦ ꯍꯥꯏꯔꯝꯂꯒ ꯑꯩꯁꯨ ꯌꯨꯝꯗ ꯆꯪꯂꯛꯑꯦ ꯑꯗꯨꯒ ꯂꯥꯟꯖꯗꯕ ꯁꯥꯔꯒ ꯏꯃꯥꯒꯤ ꯑꯦꯟꯁꯥꯡ ꯊꯣꯡꯕꯗꯣ ꯌꯥꯎꯁꯤꯜꯂꯦ ꯕꯕꯥꯅ ꯋꯥ ꯍꯥꯏꯔꯛꯇꯅꯕꯅꯤ ꯅꯨꯃꯤꯠꯇꯣ 2017ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯗꯦꯠ 19ꯅꯦ ꯑꯩ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯁꯤꯟꯅꯔꯒ ꯑꯩꯗꯣ ꯆꯥꯛ ꯆꯥꯔꯦ ꯑꯗꯨꯒ ꯆꯥꯛ ꯆꯥꯕ ꯂꯣꯏꯕꯒ ꯑꯩ ꯀ꯭ꯋꯥ ꯀꯟꯅ ꯆꯥꯅꯤꯡꯈꯠꯂꯦ ꯃꯔꯝꯗꯤ ꯑꯩ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯋꯥ ꯅꯧꯅ ꯆꯥꯔꯛꯄ ꯃꯇꯝꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠꯇꯣ ꯁꯟꯁꯨ ꯊꯣꯡꯂꯝꯕ ꯌꯨꯝꯗ ꯁꯥ ꯆꯥꯔꯗꯤ ꯑꯗꯨꯝ ꯀ꯭ꯋꯥ ꯆꯥꯅꯤꯡꯉꯦ ꯑꯗꯨꯗ ꯑꯩꯅ ꯀ꯭ꯋꯥ ꯑꯝꯇ ꯂꯧꯔꯨꯒꯦ ꯑꯩꯒꯤ ꯀꯥꯗ ꯆꯥꯔꯒꯦꯅ ꯊꯣꯛꯂꯛꯑꯦ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯉꯁꯥꯏ ꯊꯦꯡꯅꯕ ꯅꯨꯄꯤꯗꯣ ꯊꯦꯡꯅꯔꯦ ꯑꯩꯁꯦ ꯃꯥꯒꯤ ꯃꯥꯡꯗ ꯏꯀꯥꯏꯔꯞ ꯇꯧꯏ ꯑꯩꯅ ꯏꯀꯥꯏꯔꯦꯁꯦ ꯑꯩꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯅ ꯌꯨꯝꯗꯅ ꯑꯃ ꯑꯗꯨꯒ ꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯒꯅ ꯑꯃꯅꯤ ꯅꯨꯄꯤꯁꯤꯅ ꯑꯩꯅ ꯉꯁꯥꯏ ꯇꯧꯈꯤꯕꯗꯣ ꯎꯈꯤꯕꯗꯨꯅ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕꯅꯤ ꯑꯩꯁꯨ ꯆꯪꯁꯜꯂꯦ ꯗꯨꯀꯥꯟꯁꯤꯗ ꯃꯥꯁꯨ ꯅꯣꯠꯕꯨꯛꯀ ꯀꯦꯟꯗꯟꯒ ꯂꯩꯔꯦ ꯑꯩꯈꯣꯏꯅꯤꯁꯦ ꯑꯗꯨꯝ ꯅꯛꯅ ꯂꯦꯞꯂꯦ ꯗꯨꯀꯥꯟ ꯃꯥꯡꯁꯤꯗ ꯗꯨꯀꯥꯟ ꯃꯄꯨꯁꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯦ ꯅꯪꯒꯤꯗꯤ ꯀꯔꯤ ꯂꯧꯗꯣꯏꯅꯣ ꯑꯗꯨꯗ ꯅꯨꯄꯤꯗꯨꯁꯨ ꯂꯩꯕꯗꯨꯗ ꯑꯩꯅ ꯍꯦꯟꯅ ꯍꯥꯏꯖꯤꯜꯂꯦ ꯀ꯭ꯋꯥ 2 ꯄꯤꯔꯛꯑꯣ ꯑꯩꯅ 2 ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯁꯦ ꯑꯩꯁꯦ ꯃꯥꯒꯤ ꯃꯥꯡꯗ ꯉꯁꯥꯏ ꯌꯨꯝꯗ ꯆꯪꯕꯗ ꯇꯞ ꯏꯪꯕ ꯁꯥꯔꯒ ꯆꯪꯕꯗꯣ ꯑꯗꯨꯗ ꯃꯥꯅ ꯎꯍꯧꯕ ꯑꯗꯨꯗ ꯑꯩꯅ ꯑꯉꯥꯡ ꯃꯆꯥ ꯌꯥꯝ ꯃꯥꯜꯂꯝꯃꯅꯤ ꯈꯟꯕꯗꯒꯤꯅꯤ ꯌꯥꯝ ꯑꯍꯟꯒ ꯁꯥꯅꯤꯡꯕꯗꯣ ꯃꯇꯝꯗꯨꯗ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯩꯅ ꯀ꯭ꯋꯥ ꯍꯥꯏꯔꯨꯔꯕ ꯃꯇꯨꯡ ꯑꯩꯒ ꯂꯦꯞꯃꯤꯟꯅꯔꯤꯕꯁꯤꯅ ꯍꯥꯏꯔꯛꯑꯦ ꯀ꯭ꯋꯥꯒ ꯌꯥꯝ ꯆꯥꯕ ꯖꯥꯠꯅꯤꯅꯦ ꯍꯥꯏꯔꯛꯑꯦ ꯑꯗ ꯑꯩꯅ ꯈꯔ ꯆꯥꯏ ꯍꯥꯏꯇꯥꯔꯦ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯦ ꯑꯗ ꯃꯥꯁꯦ ꯅꯣꯛꯑꯦ ꯑꯩꯒꯤ ꯃꯑꯣꯡꯗꯨꯗ ꯃꯥ ꯑꯗꯩꯗꯤ ꯄꯣꯠ ꯂꯧꯔꯒ ꯆꯠꯈ꯭ꯔꯦ ꯑꯩꯁꯨ ꯂꯧꯔꯒ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯛꯑꯦ ꯀ꯭ꯋꯥ ꯑꯃ ꯆꯥꯁꯤꯜꯂꯦ ꯀ꯭ꯋꯥ ꯆꯥꯅ ꯆꯥꯅ ꯁꯨꯝ ꯏꯁꯩ ꯏꯌꯔꯐꯣꯟꯗ ꯇꯥꯔꯒ ꯂꯩꯔꯤꯅꯤ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯌꯨꯝꯅꯗꯤ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯄꯥꯔꯤꯅ ꯈꯜꯂꯤꯅꯤꯀꯣ ꯑꯗꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃ ꯀꯣꯜ ꯇꯧꯁꯤꯜꯂꯛꯑꯦ ꯑꯩꯉꯣꯟꯗ ꯄꯩꯁꯥꯒ ꯄꯥꯏꯕ꯭ꯔꯥ ꯈꯤꯇ ꯋꯥꯏꯖꯒꯦ ꯐꯣꯟ ꯔꯤꯆꯥꯔꯖ ꯍꯥꯞꯅꯕꯅꯦꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯗ ꯑꯩꯅ ꯅꯪꯅꯗꯤ ꯑꯩꯉꯣꯟꯗ ꯅꯣꯡꯃꯇ ꯄꯨꯍꯟꯗꯦ ꯂꯩꯇꯦ ꯂꯩꯔꯁꯨ ꯄꯤꯔꯣꯏꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯔꯦ ꯉꯁꯥꯏ ꯊꯦꯡꯅꯕ ꯅꯨꯄꯤꯗꯣ ꯑꯗꯨꯁꯨ ꯀꯣꯜ ꯀꯟꯐꯔꯦꯟꯁ ꯄꯥꯔꯤ ꯖꯥꯠꯅꯤ ꯃꯥꯅꯁꯨ ꯑꯔꯤꯛꯄ ꯅꯌꯨꯝꯗꯅ ꯁꯥꯗꯨ ꯑꯗꯨꯒ ꯊꯣꯛꯈ꯭ꯔꯒꯅ ꯁꯥ ꯑꯣꯟꯕꯅ ꯍꯥꯏꯔꯛꯑꯦ ꯑꯗ ꯑꯩꯅ ꯃꯇꯥꯡ ꯃꯇꯥꯡꯒꯤꯅꯤ ꯅꯪꯅ ꯈꯪꯂꯣꯏꯅ ꯍꯥꯏꯖꯤꯜꯂꯦ ꯑꯗꯣ ꯑꯩꯅ ꯃꯉꯣꯟꯗ ꯅꯪꯒꯤ ꯅꯝꯕꯔꯗꯣ ꯑꯗꯨꯗ ꯇꯧꯔꯛꯀꯦ ꯅꯝꯕꯔ ꯄꯤꯔꯛꯑꯣꯅ ꯍꯥꯏ ꯃꯥꯅ ꯀꯩꯗꯧꯕꯒꯤ ꯄꯤꯗꯣꯏꯅꯣꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯕꯨ ꯑꯩꯅ ꯑꯔꯨꯕ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯕꯗꯒꯤ ꯃꯥꯁꯨ ꯅꯝꯕꯔꯗꯣ ꯄꯤꯔꯛꯑꯦ ꯏꯃꯥꯟꯅꯕꯤꯗꯨꯁꯨ ꯔꯤꯆꯥꯔꯖ ꯀꯥꯞꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯊꯝꯅꯈ꯭ꯔꯦ ꯀꯣꯜꯁꯨ ꯃꯉꯣꯟꯗ ꯑꯩꯅ ꯑꯃꯨꯛ ꯇꯧꯔꯦ ꯃꯥꯅ ꯍꯜꯂꯣ ꯀꯅꯥꯅꯣꯅ ꯍꯥꯏꯔꯛꯑꯦ ꯑꯗꯒꯤ ꯑꯩꯁꯨ ꯑꯩꯅꯦꯅ ꯃꯉꯣꯟꯗ ꯁꯛꯇꯣ ꯇꯥꯛꯑꯦ ꯃꯥꯁꯦ ꯑꯗꯨꯝ ꯅꯣꯛꯀꯜꯂꯦ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯔꯒ ꯑꯩꯈꯣꯏꯅꯤ ꯄꯨꯡꯈꯥꯏꯃꯨꯛ ꯁꯥꯟꯅꯔꯦ ꯑꯗꯨꯒ ꯐꯣꯟꯗꯣ ꯊꯝꯅꯔꯦ
ꯑꯁꯦꯡꯕꯒꯤꯗꯤ ꯑꯩꯁꯦ ꯃꯉꯣꯟꯗ ꯐꯥꯒꯤ ꯌꯥꯝ ꯇꯧꯒꯜꯂꯦ ꯑꯩ ꯌꯥꯝꯅ ꯅꯣꯛꯀꯜꯂꯦ ꯑꯗꯨꯅ ꯃꯥꯅꯁꯨ ꯑꯩꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯀꯣꯜ ꯇꯧꯔꯛꯑꯦ ꯃꯌꯥꯝ ꯑꯩ ꯃꯥꯒꯤ ꯃꯤꯡꯁꯦ ꯍꯥꯏꯗꯣꯛꯆꯔꯔꯣꯏꯒꯦ ꯃꯥꯁꯦ ꯑꯩꯅ ꯀ꯭ꯂꯥꯁ ꯑꯃꯗꯤ ꯍꯦꯜꯂꯦ ꯅꯣꯡꯃ ꯏꯃꯥꯟꯅꯕꯤ ꯉꯁꯥꯏꯒꯤꯗꯣ ꯑꯗꯨꯗ ꯑꯩꯅ ꯃꯥꯁꯦ ꯌꯥꯝ ꯆꯝꯃꯤ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯛꯑꯦ ꯃꯉꯣꯟꯗ ꯑꯝꯇ ꯍꯥꯏꯕꯤꯒꯦꯔꯣ ꯍꯥꯏ ꯑꯗꯨꯗ ꯃꯥꯅꯁꯨ ꯍꯣꯏ ꯍꯥꯏꯕꯤꯒꯦ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯃꯥꯅ ꯃꯦꯁꯦꯖ ꯊꯥꯔꯛꯑꯦ ꯅꯪꯅ ꯏꯃꯥꯟꯅꯕꯤꯗ ꯀꯔꯤ ꯍꯥꯏꯒꯦꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯍꯪꯖꯤꯜꯂꯛꯑꯦ ꯑꯩꯁꯨ ꯃꯉꯣꯟꯗ ꯑꯁꯦꯡꯕꯗꯣ ꯑꯗꯨꯝ ꯍꯥꯏꯔꯦ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯍꯧꯔꯒ ꯑꯩꯈꯣꯏꯅꯤꯁꯦ ꯅꯨꯡꯁꯤꯅꯕ ꯍꯧꯈ꯭ꯔꯦ ꯃꯥ ꯑꯩ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝ ꯀꯟꯅ ꯅꯨꯡꯁꯤꯅꯈꯤ ꯃꯥꯅꯁꯨ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯃꯥꯅ ꯅꯨꯡꯁꯤꯕꯗꯒꯤ ꯑꯩꯅ ꯅꯨꯡꯁꯤꯕꯅ ꯌꯥꯝ ꯍꯦꯜꯂꯦ ꯃꯥ ꯑꯩ ꯁꯦꯀꯦꯟ ꯑꯃ ꯋꯥꯔꯤ ꯁꯥꯟꯅꯍꯧꯗꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ 24 hours wari sanai haiba yai tumba khaktani wari sanadaba wari sanade harisisu phone di thamnaba natte ma ai lekai haidi thangnaba lekai degi orabasu yumdi yamna lapnaba oidabanina nungsibasu yam helakki ibani saunarasu aina mabu ayamba dum themjale nupi haisya makoina khara ngamjaraga haraujabani khandoaga mana dum ngamhalle mangonda isa pura ngawre second ama khakta magi khonjen ta daba matamda ayam nungajidaba habdu oire aisha mana su khangi aina mase yam nungsije habase ma ai nungsine habase mi ayamba loina khangna rakhre maramdi yum naknaba gini kainomta sarasu magi hekta ina pijaningdana mangonda pi aduga migi koinaba nupina dress fajaba amta setlabasu aina hekta lei ma setlaningba ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯏꯃꯥ ꯍꯣꯏꯁꯨ ꯂꯣꯏ ꯈꯪꯂꯛꯑꯦ ꯑꯗꯨꯗꯒꯤ ꯃꯈꯣꯏꯁꯨ ꯃꯌꯨꯝꯁꯨ ꯈꯪꯅꯔꯛꯑꯦ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯅꯗꯤ ꯀꯩꯁꯨꯝ ꯍꯥꯏꯗꯦ ꯏꯃꯥꯅ ꯀꯣꯏꯒꯦ ꯍꯥꯏꯕꯗꯤ ꯀꯣꯏꯌꯨ ꯑꯗꯣ ꯅꯨꯄꯤ ꯊꯤꯕꯗꯤ ꯃꯇꯝ ꯋꯥꯠꯂꯤꯀꯣ ꯍꯥꯏ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅꯗꯤ ꯑꯩꯁꯦ ꯀꯌꯥ ꯄꯥꯝꯗꯕ ꯖꯥꯠꯅꯤ ꯃꯔꯝꯗꯤ ꯑꯩꯅ ꯍꯥꯟꯅ ꯒꯥꯔꯤ ꯀꯟꯅ ꯊꯧꯕ ꯑꯃꯗꯤ ꯀꯣꯏꯆꯠꯇ ꯆꯠꯄ ꯂꯥꯡꯕ ꯃꯌꯥꯝꯗꯨꯅ ꯃꯈꯣꯏ ꯃꯃꯥ ꯍꯣꯏꯅ ꯑꯩꯁꯦ ꯅꯤꯁꯥ ꯆꯥꯕ ꯃꯤ ꯑꯣꯏꯅ ꯈꯟꯕ ꯖꯥꯠꯅꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯩꯒ ꯀꯣꯏꯅꯕꯁꯦ ꯊꯤꯡꯕ ꯖꯥꯠꯅꯤ ꯑꯗꯨꯕꯨ ꯏꯕꯥꯅꯤꯁꯦ ꯐꯖꯅ ꯅꯨꯡꯁꯤꯅꯕ ꯍꯦꯟꯖꯟꯈ꯭ꯔꯦ ꯃꯥ ꯑꯩ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅꯔꯛꯄꯅ ꯊꯥ 3ꯀ ꯅꯨꯃꯤꯠ 9 ꯁꯨꯔꯛꯄꯗꯒꯤꯗꯤ ꯃꯥ ꯑꯩꯉꯣꯟꯗ ꯋꯥꯈꯜ ꯈꯔ ꯍꯣꯡꯕꯗꯧꯅ ꯇꯧꯔꯛꯈꯤ ꯑꯩꯒ ꯇꯣꯏꯅ ꯈꯠꯅꯔꯦ ꯃꯥꯗꯤ ꯑꯩꯅ ꯁꯥꯎꯔꯕꯁꯨ ꯅꯣꯡꯃꯇ ꯀꯣꯜ ꯍꯟꯅ ꯇꯧꯔꯛꯇꯦ ꯑꯩꯅꯗ ꯑꯗꯨꯝ ꯀꯣꯜ ꯇꯧꯏ ꯃꯥꯅ ꯂꯥꯜꯂꯕꯁꯨ ꯑꯩꯅꯇ ꯑꯗꯨꯝ ꯂꯥꯟꯕꯒꯨꯝ ꯇꯧꯏ ꯉꯔꯥꯡ ꯈꯠꯅꯈ꯭ꯔꯁꯨ ꯉꯁꯤꯗꯤ ꯃꯥꯁꯨ ꯁꯥꯎꯕ ꯐꯔꯝꯂꯅꯤ ꯑꯩꯅ ꯅꯨꯄꯥꯅꯦ 마디 누피 오이버니나 이까지르보 어럼니 칼라가 아이나 둥 콜 떠웨 아두가 마카타나 둥 와리 사이 아두부 아생부기디 아이나 마부 헤나 누시 토키바 아두나 아이나 마파 포나드라디 레방암다바 아신나니 아두가 타니판 수람다이 누미 망아니 와링아이다 마 호스텔에 sakre 마나 호스텔 레팜세 폰수 좀 파이바 야바 마팜네 아두부 마나 아이게 와리 사나닝데바 마ung yamna ulakhi numit 23 suba numit adugi numidang waramda ai phone paidre ngara ekhoigi babala ame hostel da aduga pukhra haina magi mamanabi amagi phone number da call tawraga hare ada ina nang ngasai ayuk tuition salamdai da nangi number dagi call tawre aduda man hare aigi simda hapagi nina magi wado ai kyati thajade aina phare judi nangi phone ama puraga lake lera maharaga phone thamle aina imanavagi phone ani pabi yawi adudagi phone ama khudakta pidaba yadrena koitan thanaraga lawre numisya bansu leba aduda imanavasina nang kamaina chattoino lambi su chapa yaroi nang ki drona hairaki adubu ai mabu nungsikhibana kiba karimta phawkhide maga pa phongnaba phangladi khandana aisa kaisampata mana hostel lerisa mafamduda chatle numisu khara khara tasle adum mamsile hai tare ada ina asaba khara amaga leraga akhoi hostel gi gate me ada leire ada ina ngasa engonda tawra amba phone number da ada tawsilaga mabu koktoe mana akhoi gi miss ukhinina tumina gate makha da gi lawki madu piram laga aisu dum lae wari saba yaba bafam su oidabanina ai wakhanse khara yange maga pa phonaba phanglani khanbada aduga di madi aina piba phone duda sim anawama hana mana lairaga thambada adu hapselaga maga hana khangnaba
ꯑꯅꯧꯕ ꯅꯨꯄꯥꯗꯣ ꯑꯗꯨꯒ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯖꯥꯠꯅꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤ ꯉꯁꯥꯏꯒꯤꯗꯣ ꯀꯣꯜ ꯇꯧꯔꯛꯄꯅꯦ ꯃꯃꯥꯟꯅꯕꯤꯗꯣ ꯑꯩꯅ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄ ꯖꯥꯠꯅꯤ ꯑꯩꯅ ꯅꯨꯡꯁꯤꯔꯤꯗꯨꯒ ꯃꯥꯅ ꯇꯧꯔꯤꯗꯨꯒ ꯌꯦꯡꯕꯗ ꯃꯥꯅ ꯑꯩꯉꯣꯟꯗ WhatsAppꯇ ꯃꯦꯁꯦꯖ ꯊꯥꯔꯛꯑꯦ ꯅꯪ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯧ ꯀꯩꯁꯨꯝꯇ ꯑꯣꯏꯔꯣꯏ ꯃꯥꯗꯤ ꯑꯇꯣꯞꯄꯗ ꯉꯥꯎꯔꯒ ꯂꯩꯔꯦ ꯅꯪꯅ ꯑꯄꯪꯕ ꯁꯥꯗꯅ ꯃꯉꯣꯟꯗ ꯉꯥꯎꯔꯒ ꯂꯩꯔꯤꯗꯣ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯅꯪꯅ ꯊꯥꯖꯔꯤꯗꯣ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯑꯦ ꯑꯩ ꯌꯨꯝꯗ ꯌꯧꯕꯒ ꯐꯃꯨꯡ ꯆꯪꯂꯒ ꯍꯤꯞꯂꯒ WhatsAppꯇꯣ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯉꯤꯀꯥꯟꯗ ꯃꯥ ꯃꯦꯁꯦꯖ ꯊꯥꯔꯛꯑꯒ ꯂꯩꯔꯝꯃꯦ ꯑꯩꯅ ꯑꯁꯦꯡꯕꯒꯤꯔꯣ ꯍꯥꯏꯅ ꯍꯪꯕꯗ ꯃꯥꯅꯦ ꯑꯩ ꯅꯪꯒꯤ ꯃꯑꯣꯡꯗꯣ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯍꯥꯏꯔꯛꯄꯅꯦꯅ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯉꯣꯟꯗꯗꯤ ꯍꯥꯏꯗꯣꯛꯀꯅꯣꯅꯁꯨ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯣꯏ ꯍꯥꯏꯔꯔꯣꯏꯒꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯦꯁꯦꯖ ꯊꯥꯅꯕꯗꯣ ꯂꯦꯞꯂꯦ ꯑꯩꯅꯁꯨ ꯁꯣꯝꯗ ꯁꯤꯕ ꯀꯤꯗꯕ ꯃꯈꯩ ꯃꯥꯒꯤ ꯐꯣꯟ ꯊꯤꯜꯂꯨꯔꯦ ꯑꯗꯨꯒ ꯃꯥꯅꯗꯤ ꯑꯩꯅ ꯈꯜꯂꯝꯕꯗꯣ ꯑꯣꯟꯅ ꯇꯩꯅꯔꯝꯂꯦ ꯑꯍꯤꯡꯗꯣ ꯑꯩ ꯌꯥꯝ ꯋꯥꯅ ꯑꯗꯨꯝ ꯃꯥ ꯀꯣꯜ ꯇꯧꯔꯛꯀꯅꯤ ꯈꯟꯗꯅ ꯉꯥꯏꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯋꯥꯅ ꯑꯗꯨꯃ ꯅꯣꯡꯉꯥꯟꯈ꯭ꯔꯦ ꯑꯩꯅ ꯋꯥꯗꯅ ꯇꯨꯝꯊꯈꯤꯕ ꯑꯌꯨꯛꯇꯣ ꯑꯗꯨꯗ ꯃꯥ ꯀꯣꯜ ꯇꯧꯔꯛꯄ ꯖꯥꯠꯅꯤ ꯑꯩꯅ ꯑꯍꯤꯡ ꯇꯨꯝꯗꯕꯒꯤ ꯋꯥꯗꯅ ꯑꯩꯗꯤ ꯀꯣꯜ ꯇꯧꯔꯛꯄꯗꯣ ꯇꯥꯍꯧꯗ꯭ꯔꯦ ꯃꯤꯀꯞ ꯊꯣꯛꯂꯛꯄꯒ ꯍꯜꯂꯒ ꯇꯧꯕ ꯃꯇꯝꯗ ꯑꯣꯐ ꯍꯥꯏꯔꯛꯑꯦ ꯑꯩꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯗ ꯃꯦꯁꯦꯖ ꯊꯥꯔꯦ ꯃꯥ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯤꯅꯣꯅ ꯑꯗꯨꯕꯨ ꯃꯥꯁꯦ ꯋꯥꯔꯤ ꯁꯥꯔꯦꯅ ꯍꯥꯏꯔꯛꯈꯤ ꯈꯪꯗꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯁꯤꯝ ꯑꯃꯅ ꯑꯩꯒꯤ ꯑꯗꯨꯒ ꯑꯃꯅ ꯅꯨꯄꯥ ꯑꯃꯗꯨꯒꯤ ꯀꯥꯏꯅ ꯈꯥꯏꯗꯣꯛꯑꯒ ꯊꯝꯂꯤꯕ ꯖꯥꯠꯅꯤ ꯃꯃꯥꯟꯅꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩ ꯊꯃꯣꯏꯁꯦ ꯌꯥꯝ ꯀꯥꯏꯈꯤ ꯑꯩꯅ ꯃꯉꯣꯟꯗ ꯀꯔꯤꯕꯨ ꯂꯥꯟꯈꯤꯗꯨꯅ ꯃꯥꯅ ꯑꯩꯕꯨ ꯑꯁꯨꯃꯥꯏꯅ ꯃꯤꯔꯥꯏꯔꯤꯅꯣ ꯍꯥꯏꯅ ꯏꯁꯥꯗ ꯌꯥꯝ ꯍꯪꯖꯈꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥ ꯀꯣꯜ ꯇꯧꯔꯛꯏ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥ ꯃꯌꯥꯝ ꯍꯥꯏꯔꯛꯈꯤ ꯑꯩꯁꯨ ꯍꯣꯏ ꯍꯣꯏꯅ ꯍꯥꯏꯖꯤꯜꯂꯦ ꯋꯥꯔꯤꯅꯗꯤ ꯁꯥꯟꯅꯅꯤꯡꯕ ꯀꯧꯕꯅ ꯑꯗꯨꯝ ꯈꯨꯝꯃꯦ ꯑꯩ ꯑꯃꯨꯛꯁꯨ ꯏꯊꯟꯗ ꯈꯟꯖꯈꯤ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯈꯪꯅꯔꯤꯁꯦ ꯑꯩꯒꯤ ꯑꯁꯣꯏꯕ ꯈꯔ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅꯅꯤ ꯍꯥꯏꯅ ꯑꯩ ꯃꯉꯣꯟꯗ ꯃꯥ ꯅꯨꯄꯥ ꯀꯣꯏ ꯍꯥꯏꯅ ꯗꯥꯏꯔꯦꯛ ꯍꯥꯏꯗꯦ ꯃꯔꯝꯗꯤ ꯏꯀꯥꯏꯈꯤꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅꯤ ꯁꯥꯎꯅꯗꯨꯅ ꯄꯥꯎ ꯐꯥꯎꯅꯗꯕ ꯌꯥꯏ ꯈꯟꯕꯒꯤꯅꯤ ꯃꯥ ꯅꯣꯡꯃꯒꯤ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯀꯣꯜ ꯇꯧꯔꯛꯏ ꯑꯩꯁꯨ ꯀꯌꯥ ꯀꯟꯅ ꯃꯉꯣꯟꯗ ꯍꯥꯏꯗ꯭ꯔꯦ ꯃꯥꯅ ꯇꯧꯕꯤꯔꯛꯄ ꯉꯥꯏꯍꯥꯛꯇꯣ ꯑꯗꯨꯈꯛ ꯋꯥꯔꯤ ꯁꯥꯕ ꯅꯠꯇꯅ ꯃꯥ ꯑꯩ ꯋꯥꯔꯤ ꯁꯥꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯄꯥꯎ ꯍꯥꯏꯗꯤ ꯃꯥꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅ ꯃꯃꯥꯟꯅꯕꯤꯁꯤꯗ ꯍꯪꯉꯦ ꯑꯗꯨꯒ ꯃꯦꯁꯦꯖ ꯊꯥꯏ ꯃꯉꯣꯟꯗꯗꯤ ꯍꯥꯏꯗꯦ ꯑꯩꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤꯁꯤꯗ ꯅꯪ ꯋꯥꯈꯜ ꯇꯥꯔꯣꯗꯅ ꯍꯥꯏꯅ ꯃꯥ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯕꯒꯤ ꯃꯉꯣꯟꯗ ꯑꯗꯨꯝ ꯈꯨꯝꯃꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯅꯨꯃꯤꯠ 10ꯅꯤ ꯍꯧꯈ꯭ꯔꯦ ꯏꯠ ꯐꯦꯁꯇꯤꯚꯦꯜꯁꯨ ꯂꯥꯛꯑꯦ ꯑꯗꯒꯤ ꯅꯨꯃꯤꯗꯥꯡꯗꯣ ꯑꯩꯈꯣꯏꯅꯤ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯩ ꯃꯥꯅ ꯑꯩꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕꯒꯤ ꯃꯑꯣꯡꯗ ꯁꯥꯔꯛꯏ ꯑꯝꯇ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯑꯗꯥꯏꯗ ꯃꯈꯣꯏꯔꯣꯝꯗ ꯆꯠꯂꯦ ꯑꯩꯁꯦ ꯌꯥꯝ ꯅꯛꯅꯕꯅꯤꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯨꯏ ꯅꯨꯃꯤꯠꯇꯨꯗꯤ ꯃꯥ ꯀꯔꯤꯕꯨ ꯈꯟꯕꯅꯣ ꯈꯪꯗꯦ ꯋꯥꯔꯤꯁꯦ ꯐꯖꯅ ꯁꯥꯟꯅꯩ ꯅꯣꯡꯉꯥꯜꯂꯦ ꯐꯦꯁꯇꯤꯚꯦꯜꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩ ꯂꯥꯛꯑꯣ ꯍꯥꯏꯔꯛꯇ꯭ꯔꯦ ꯐꯦꯁꯇꯤꯚꯦꯜꯒꯤ ꯂꯥꯛꯑꯣ ꯎꯅꯁꯦꯒ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯨꯔꯦ ꯉꯔꯥꯡꯒꯤ ꯃꯑꯣꯡꯗꯨꯗ ꯑꯩꯗꯤ ꯑꯗꯨꯕꯨ ꯍꯥꯏꯔꯛꯇ꯭ꯔꯦ ꯇꯨꯝꯂꯝꯗꯥꯏꯗ ꯀꯣꯜ ꯉꯥꯏꯍꯥꯛ ꯇꯧꯔꯛꯑꯝꯃꯦ ꯑꯗꯒꯤ ꯃꯥ ꯊꯝꯂꯒꯦ ꯐꯣꯟ ꯂꯣꯟꯅ ꯄꯥꯏꯕꯅꯦꯅ ꯋꯥꯔꯤ ꯁꯥꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯑꯗꯨꯝ ꯀꯛꯑꯦ ꯑꯁꯨꯛ ꯅꯨꯡꯉꯥꯏꯇꯗꯅ ꯂꯩꯔꯤꯕ ꯑꯩꯁꯦ ꯃꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯗꯦ ꯃꯔꯝꯗꯤ ꯑꯩꯅ ꯃꯥꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤꯕ ꯑꯁꯨꯒꯨꯝꯅ ꯃꯥꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯤ ꯈꯟꯕꯒꯤꯅꯤ ꯐꯦꯁꯇꯤꯚꯦꯜ ꯅꯨꯃꯤꯠꯁꯨ ꯅꯣꯡꯉꯥꯟꯕ ꯑꯌꯨꯛꯇ ꯀꯣꯜ ꯇꯧꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯑꯦ ꯑꯩꯅ ꯄꯤꯕ ꯐꯣꯟꯗꯣ ꯃꯥꯅ ꯄꯥꯏ ꯍꯥꯏꯕꯁꯦ ꯃꯃꯥ ꯍꯣꯏꯅ ꯈꯪꯈ꯭ꯔꯦ ꯑꯩ ꯃꯇꯝ ꯈꯔ ꯑꯣꯐ ꯊꯝꯂꯒ ꯂꯣꯠꯁꯟꯈ꯭ꯔꯒꯦ ꯃꯇꯝ ꯈꯔꯗꯤ ꯄꯥꯎ ꯐꯥꯎꯔꯛꯔꯣꯏ ꯁꯥꯎꯒꯅꯨꯀꯣ ꯑꯩꯁꯨ ꯅꯉꯣꯟꯗ ꯄꯥꯎ ꯐꯥꯎꯅꯅꯤꯡꯉꯦ ꯑꯗꯨꯕꯨ ꯌꯥꯗꯕꯒꯤꯅꯦ ꯅꯪꯁꯨ ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝ ꯈꯔꯗꯤ ꯈꯥꯡꯂꯣ ꯑꯗꯨꯕꯨ ꯑꯩ ꯃꯥꯅ ꯍꯥꯏꯕ ꯋꯥꯗꯤ ꯊꯥꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯦ ꯅꯪ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯗꯗꯤ ꯌꯥꯔꯣꯏꯀꯣ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯃꯟꯕꯒꯤꯅꯤꯀꯣ ꯑꯗ ꯃꯥꯁꯦ ꯌꯥꯝ ꯀꯟꯅ ꯁꯥꯎꯖꯤꯜꯂꯛꯑꯦ ꯅꯪꯅ ꯍꯥꯏꯗꯨ ꯀꯔꯤꯅꯣ ꯃꯥꯅ ꯁꯥꯎꯔꯛꯄꯗꯨꯗ ꯑꯩꯅ ꯍꯣꯏ ꯐꯔꯦꯁꯦ ꯅꯪꯅ ꯌꯥꯕ ꯃꯑꯣꯡ ꯌꯦꯡꯂꯒ ꯄꯥꯎ ꯐꯥꯎꯔꯛꯑꯣ ꯍꯥꯏꯔꯒ ꯀꯣꯜꯗꯣ ꯊꯝꯅꯔꯦ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯣ ꯃꯥ ꯀꯣꯜ ꯇꯧꯔꯛꯇꯦ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯟꯕꯗꯁꯨ ꯇꯧꯔꯛꯇꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯄꯥꯏꯕ ꯌꯥꯗꯦ ꯃꯃꯥ ꯍꯣꯏꯅ ꯈꯪꯈ꯭ꯔꯦꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯃꯥꯅ ꯃꯌꯨꯝꯗ ꯐꯣꯟ ꯄꯥꯏꯕ ꯑꯗꯒꯤ ꯐꯣꯇꯣ ꯀꯥꯞꯄ ꯃꯌꯥꯝꯁꯦ ꯌꯨꯝꯊꯪꯅꯕ ꯑꯉꯥꯡ ꯑꯃꯗ ꯍꯪꯕꯗ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯦ
Matam aduda aina yam nungaittabagi wasidi haidana kanadre. Aina khalle mase oiraroi. Magi nungaini bu hairadi aina warasu kaide mana aisha matik sade khanba oirangani haina ai khandoe. Numisa festival loiba numi marini sukre. Adugi numita imanaba aniga koiba chatle. Imanabana photo copy re. Photo copy bada Facebook da aigi photo si thamlaga nungaitaba khanganu itaw. Nupibu mathantara hairaga upload tawri jani. Ada imanabasina upload tawriba aigi photo se ngasai aiga khangnariba nupisina urajani. Adagidi engonda call tawre. Maga hostel leminaba nupidugi number duda. Mana haise nangna aise yoli kaigino. Nanga aiga tonakhrabo. Nangi namanabana nangi photo upload tawraga. Hairi wado kai haino haraga. Mana achumba lansadaba saraga engonda aroi video chairaki. Chinga thijilaga engonda yam thina chaire. Adubu ai magi mongshida sauninge. Adubu isa ithanda phathajai. Aduga ai phone do kakthatle. Ma number amadagi call tawre. Adu lawai masa oiri kaigino na. Ai isana isada wa hangje. Migi thamoi masa khangdana asuk nungsiribuse karigino haina aina mabu adum ngamhankhre. Numisidagi ibani kaina ba habdu oikhre. Ai isa depression lakhre. Numi mangani hospital da le. Aduga kumlae. Ai thaum hidak sa dawni sare. Ade aisu isa hanagi normal da orakhi. Adubu yum naknabanina ma uro habasu yade. Hekta thengnabasu yawi. Ma he urubaga aisha hanagi maungdo laki tawi. Nushibadi kaubanina yam wai. Ai ma udanaba mafam amda saningki. Adagi ai yumda ima hoi baba hoida ekhoi yumsa kanadana ma yonthokro. Ekhoi imagi mapamda chorado ina hongkrasina kanna hai. Adubu yungi moisingna yaba kaubo lekhite. Ai chorada imagi mapamda thataru lerure. Ma kha udanaba honabada. Adagidi aisu yumda laone ima hoina yam kanna habadagi lae. Yumda hojipudi isasu kashu tawdre. Urabasu hanage dumnadi tawdre. Ma ai tona kiba sahi manga mapung phare. Aidi kanagumba nupi amanta sukoigina harudre. Nupi habasa thajadre. Aduga aina nuksijariba mahak adubusu hojikti tukasaba phawre. Sini mya aingona thokiba wari haragadi. Aisha wari ibasu kya haite. Mayamna taba nungairamdrabasu yai. Adubu aina haijadabagi nahaina mayamna khandokbiyo. Asengba nushibadi wadi wabaniko. Matang asida wari asi mayamda tahanjaba lojare. Mayamna channel asibu nushibiduna like, share amadi subscribe tobiyo. Aroibada mayam punamakpu ikoknono khurumjari.